ꯑꯍꯥꯟꯕꯃꯛꯇꯗ ꯈꯣꯔꯖꯩꯒꯤꯅ ꯁꯣꯝ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯗꯣꯝꯒꯤ ꯃꯔꯨꯞ ꯃꯥꯂꯦꯝ ꯌꯥꯏꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯂꯣꯛꯗꯥꯎꯟꯒꯤ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯌꯥꯝꯕꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯑꯋꯥꯕꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯉꯁꯤꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ ꯉꯁꯤ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯣꯗꯔꯟ ꯊꯣꯏꯕꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯈꯨꯠ ꯊꯥꯕꯤꯔꯛꯄꯤ ꯑꯏꯕꯤ Kareena Phairembam ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ bodyguard sing aduna gari gi thong adu hanglaba matung thoibi gari dagi tapna kumtharai masak matauda awatpa leitrabini koirang nar bimisna tabara bechimba tangawrabi kuchu duda setliba phijol ningdu yeriba samlang bisu matam gi satnabi oina samgi maton singdu curly tawduna khoiri thadari office tu da leiriba nupa nupi khaktana maya kaduna maha kuyengi thoibi संगतुना मागी कादा फमख्रे इंटरव्यू मतम ओरकपदगी इंटरव्यू यावलाक्लिबा मी सिंगसु मथंग संगतुना इंटरव्यू दु होवे लसम खंबा मैते योबी ब्रो मया मरक्तुदगी खंबा फुक हबुलई यौजरिये यारे संगिरो खंबा थोइबिगी कादा संगलई थोइबी खंबाबु मखोंदगी मकोक फावबा मुनि खलई खंबा मसक मतौ निंथिजै चुमफिरा चारबा फिबमनि अदबो महाकना सेटलिबा ड्रेस तमदी महाकी सकफमदुगा साथीना खितनरे फैजोम अमगा कुर्ता दुगा मखुतुदसु सातिन अमुबा असंगबा अमसु पाइरकलि थोइबी तपना शेयर दुदा मखुतु थिलगा सिदा फंबियो खंबसु तपना शेयर दुदा फंथरे नेम खंबा एड्रेस मोइरांग थोइबी हंदकती नौफेतबगा मोइरांगी खंबा ओइबगिनिदना ड्रेस तुदे खंबा थौसादना अमुक खुमले आई मिटेने अदुना इनात की फिजेट सेसबनी ओके अदो फैमिली की मरमदा खरा हाइरो आइने याम पिकलिङैदा एक्सीडेंट अमदा मोमगा डेटका हेबन दा हनीमून चतखिबदगी हलक्रे अदुगा हौजिकना आइबु पिकलिङैदगी मसादा मसा सकनि रुचिरकपा इसे इबे मखमनुगा अखोई अनि हैप्पी स्मॉल फैमिली दा साइलेंस लाइफ हिमजरी सेटलिबा ड्रेस तुगा नांगथुरुकलिबा वा अदुना थोइबिदु साउनिंगबदि लारेदना नोकनिंगबा अमा यौसलाबनी क्लास के फौदी तमए 12 कादि पास तो हो ब्रो 12 पास तौदना फिल्म दग खुंदारकदबा मोइरांगी लाइसम खंबदि नत्ते हैजरिये नलुकना अखोई मैदाम दि मफमदा अदुगा मसिमसु निंगसिंजरी मदुदी आई इसामक्सी दिल्ली यूनिवर्सिटी दा गोल्ड मेडलिस्ट ने थोइबी नकना हा नंगबो थाजबिद्रगना सोमदा लेजरे आइगी सर्टिफिकेट थोइबी सर्टिफिकेट तो मुन्ने यंगलगा एनीवे आइगी फिल्म इंडस्ट्री सिमदी मणिपुर की नते बॉलीवुड की ने सिदा करी वखल लेबिबदगी इंटरव्यू से यावबला किबनो आई इसामक फिल्म बु यामना पामजबा मिसकनी पिकलिङैदगिसु सिंगिंग डांसिंग से याम पामजरे ngara ayuki se pauda interview asi thimezabadagi try toba laksabani aibu select tobidrabasu akai belete failure is the pillar of success masigi interview sida fail oibadagi kanna khotna zaduna bollywood mak natrabasu hollywood film gi hero orepasu haidi miyai bai kogi punsi se tambang ngambanate khuba kunam ni haijariba medambu thoibi khambagi pakhumdu munna taraba matungna fare नंगना ख्वाइदगी पामजबा नसागी ओइबा फनी डायलॉग अमा तौरो मणिपुर ओइरबसु याय खंबा थोइबीदे यंगलगा तौजगी यानी अदो ऐसे मैदाम ने यंगबदसु फनी अदुम ओइबिरमगनी असे हायरगा खंबा हौगतलगा डायलॉग तौरई पाक लब इपाक असिदा नुंसिबी नहाकु नुंसी हाइदुना इरोइदगा लानबदि ngमजरो अदुबु ही अमतंग लेदबदि ही होननब हिनाव यौद्रबसु इखुत असना लानबदि ऐसु नसुं लांगिदमक ngमजगनि असे हायरगा मखुता पाइरंबा सनग्लास तो फट उपसिली थोइबी
Khambana setliba dress tokthorokliba dialogue singdu yengbada nokning manbadagi nokthorei khamba amuk phat phamlaga madam aigi dialogue ku nokning ba matang kaisu yaukidabani adubu madam na thawai tana nokpire maduna taklibase aise matam chupada thani oi haibagi khudam natrane madam thoibi noklaga phani oibra saki deibra amadi oire ado nangna pamjaba manipur singer amagi isai saglo hoi phani saksege meda nanuna aina loiraga marumna mina sakhare yare to fazare nang thokibe yarni adu kainamta ga hangjige haina medam mafumda ningsingjari madudi Bollywood ki film ki interview asida madam na manipur ki dialogue ngakta to humbiri bagi maram asibu amukta haibi be yagadra haibadi horen tamba aina mom iran yaida yumjaba matamda isem ki mafamda pakhum piba ai ngamjaru dore thoibi atai oirabadi sawbuna mai hauradabani ngasi khambana toriba mayamasi adabu khambase mahakna hek yengbada yengningba haibudu pokpadagi asumna muk hairi khamba nangna setliba dress tugi matung inane aina ngasi nangonda manipur gi ngakta holibase aduga inat kangani haina khaliba nangi wakhalsina Bollywood film kumning libasina kadige meda aina Bollywood film kumlaga Bharat ki nongpok sidaida leiba piklaba manipur aduda matik magul leiba mi ngakta khundari hebdo takchagadori bani o ado ngasi gi di nangi matam loire mapanda mi mayam ngairaga leiribaduni nang thokro khamba thokraba matungda nupa ama muk singdai nupa adu yengbada awat leite masa adu ki matik nali tongliba khumuk adu fawba upun marik ama fawba pakti heba muk ya thoibi nupa adu hek ubada wakhal amadi sagat chakraban name please nupa adu nupi khonchel da khundai aigi ming nongban address na moirang thoibi sagat lamba asaga loinamak kaikre yengbada awat leitraba nupa da nupa manba misakna nupi khonchel da hairak paduda hana kari honabirake haidi film gumbada ke ekto bikiba ka de yaukrabro nongbal nupi khonchel da damak khumlei madam aisi hana lila yaujrame adubu aina nupi sabado pakte hero dagi aina wangba heli haimanbadagi hauji na lila gi sei saksere thoibi oireroi khangdana wasamslei kaino nongban haisidi khambadagi masa mau phaba heli nupa thoi haidana al singna haina batai nangdi ion onabadona tawida madam adugi nongban duna ani tho palinge matamgi aina 2020 gi democracy chatpa matamgi modern nongban ne karam haina manaduno ikhe madam sima onthok pa aidi chumna ming khakta nongban kaujabatani o yare nang thokiba nongban thokraba matungda karinomi thoibi aina ngasi thingnariba na matatpa khamba nongban sibo somdana khamba mayum yawi khamnuna ibungo nangbu kamaina tawrage aina naislam mabani si no pose hero khamba tare producer thoibi do phadi phachai ise o yare imung de sangdaga ne nafiga do hongduro action masi ko bonong zadagi nangbu aigi taloi uhillage yaro asuk yamna phajaba nupi se 1967 gi sanba manba nangna lobaga yaro hai nongban nangna kayamuk yam hilidana ha nasaknina pizza film gi mangal du nasaktagi lamchatagi direct hanjile ai nang migi nupi mungi khangno ko thoibi magidi khambai lere khangabra thoibi lairba khamba magi wataru nongban aigi nakta aigi tampha oina nunga aina thambige aigi tampha ohilage nongban na thoibi gi makhuttu singlaga isai saglei tampa ibema thamoi aigi rani wo Koloina tampa sakhendi Tikabil pangdore
Tikabil pangdore munna wakal tau hauro ka Thoibi thuk hawatlaga as kaino aigi mangdubo ngasagi sono aniduga film shooting ge torome haiba sagi juba khambado masak phajabani kanade try dum tawba tare mangsu nungai he iso ay amuk tumgi mang continue asi hairaga amuk tum thakri nongalaga khuman gi mayumda nupa khara lai nupa amana yumsibu mi lebida bro o yumsibu mi lebida bro khamnu taraduna ibungo kana hanbano aikoi madam Thoibina interview select tawbagi letter se thilusona laksabane yaragadi khambabo mukta unasage o singla o ngahtang sida phambiyo ai khambabu kaujarake asi hariga khambabu kau khamba khudai duga yam masana na tholei mahak ubda lak libnupa singdudagi nupa amana tapna English amang chamapan mari putaret ki film gi hero man masibu Bollywood film gi select kawe haisibu kari matangi ekto bijano hai gumdana khudai siga furit sudette kari wakanumi mi go ndra basado Bollywood film kumba yawga da minadi sumanya setwe hewani nupa amaduna muk haire ise yumse lala male khamba sisu undra male ekoise Bollywood film ki director Thoibina tharakpani adusu khamba haire nupa asi film kumnaba select tobudagi hai ising de leiba mai khuman ba aibu khamba onnare kaina aise udro kari wali engonda moningo mayamba sakpudi wati ado setliba dress tuda ekoi dimi onnara boy ningule adugini sawibe yate ko yamba moirangi khamba ina khudai pejom setradi ebujini khro sego hebro o moirangi khamba khro seti haibisi nasidi khamjere ado madam na hayindagi madam ginakta lau aduda hangchit Hyderabad ta Manipur dagi miyoi manga select towi makoi pulak sitkani conference ama yawnaba aduda khamba bu so yawi hayeng losindiramo ekoi lobulak serge yamba ha hoi nupa singbu khamba urga nokphet tawraga thokre haina kibagi matung inna Thoibina mi thaduna khamba bu lahonduraga magi da thamnaba matung makoi satnaba semsari Thoibi select toriba nupa sing adigi manakta lai nupa sing du hik yengbada mina thuk lawgadaba dress ngaktani setliba aduga khambadi ningthi jakraba khumangi dress amuba masuda mapan angobana hakpa phaijom setliba phaijom duga samnaraba paijaman salai taret ki lengyan fi aduga matamga sanadrabasu setliba dress tudi aduki matik phajai Thoibina kaino khamba nangbu khongrau furit ka amata lejidrabo Manipur sida setpuna setpuni karino minang toisibo madam aina setliba dress asemunna yingbiu yam paksabani isada aduga makoina phajare haina setliba dress sidagi aina setliba dress na mamal tangbasu yam heli muka asingbugi phaijomdagi mogi showroom gi jeans na kasu hin puntemi madam nangbo yare makha taran noi gi pugudaba sindo asida khamdibu gari singsida hapsinbe yare makoi supuna Hyderabad yauraba matung nimittu party amale makoi yauba nangnabani Thoibina lakliba select torpa nupa mari dugi magi background singda ningthina sinaramlaga khambadi maga punna party mafam aduda lai khambabu Thoibina puruklibashi ataigi nate mayam mangde ikaiduna magi dress to honghannabani naihakki matung party mafam adu yaurabada special oiba saurab ka amada party tawduna lerami khambaga Thoibiga changlakpada khambada mayam du pulap yinglei madu ubada khambadi masaga du mukhaidran loire amuktoiba Thoibi mayang nupa singduga wari saduna kanna noi khambana asibu kari Thoibino ba yu su thai masa asida lady ko riba mata su yaude
set dress asisu kuri mi du soba phi ka pa hitrabra kaino sang us pat hit manade tanja tu da thoibi du nupa mayam du ka jagoi kana sagalai khamba I ka ba helakna par prinsilaga music tu phat muthatli thangjing lai gi leimang du da nangna thoibi sakhi bada yankai sapi thaba aibu kaura baro music adu muthatlaga mayang macha sing jagoi thugai kiba khamba aibu kaura baro thoibi mayam du ngakna yenglambadagi thoibi pan kibudu da maram di khangdana kuba ku du khuslei thoibi su party lorakpada chatpe yabu ngamdre khambana as masigi modern thoibi foreign service masina putu film ga sai kumjara roida hengma yumdan jakragi khamba party tori bu hotel du da thoibi ga mahakarum amal lawrga leire thoibi makok tu ngauri mami to panglei magi nakanda khamba kheplaga lerambadu da ima hanya lawre khamba su khangboi kari boy fuk hawatlaga kaino ngaubra ha adu kana lawre do nisan ribo kari gi nisan da ba ibani sida kamani dere minoba kaino modern thoibi foreign sabi nangna yu tak tak thakchilaga chatpa ngamdabadagi aine sombu manipur dagi lakminabanena gatta kanbirakpani natra deba mayam singgi mayum dum deramadaba thoibi ngarangi thobuk singdu tapna ningsinglaga amuk harai phare nangna puchel chawba sarabanina nang ai lobu tare do oh no khamba mamit ka du lawthoklaga kari ai pa na thoi su kan diba aduga nang su amuk ai gi taloi ohindoriba he singo ipa ibungo kari nami khamba nangi nongdam kolsibo phare nang ai lobu ngamoidaba natro ai police to case tawni haisi nasna naw jail da thamgi thoibi ai gi ti khanhan batare dana oh ai misu kan biba aduga ai bu jail da mak thambi doriba aduna ba aisu nang ai lo haisi di oh hojikan thoibi sinu pa phaba so hai khene tawis he modern thoibi sakhen bi nangbu ngasi ko bu karo nungja asdagi balem magi mamau ohil lagi dako hai soire ai gi dalok si soire ai khoi mom di honeymoon chat ke badagi halaktre se kawre hai choiro londra leibna kanaro hojik mak court marriage tawduni aduga nangi adugi dress to masidagi sepyaro hek aina haibe yadraba jail da kaino ai bu phojom se thadok patarabo yare taningdre shopping se silao asumna thoibina khamba bu phajana sandok pire khamba phojom do kolaga I miss you phaijo ai nang thadok pungam lo ye phaijo asumna khamba ka thoibi ke so court marriage tawre paw du tabra khamnu di harawna loikre thoibina nang phajom dagi khungrau se dakpa sida namito yam ngawre ne ha kaino mi masigi no pise sabeng jabeng ngangi sibo kari gi sabeng ngang ba nang natro heroin kunduri beduda huran yengdi do by god imitse loktak hitang ge bema aigi angkheng sina aigi modern thoibi nataba larki singdaga ne pura la he yengam labi nangse phana ba yam wa dawi ngau bra su ngauda phei bra su pheida nang natro ibema aine phejom adum sesage adu oire deba ai sa thidan leme seluro ho seluro nangi angau ba man ba phejom do ai bu angau ba male man aingonda ngau dana ai phara ga lobire aduga ai angau ba male kaina mai hani ho modern thoibi modern oibe himandane be manangse channel mangini pi ai nuo tanja da thoibi ki film producer daso hek lai thoibi ke matam kuina lone rakpana manipuri lon su khra khangi hai modern thoibi asigi mayang kwak manbasna kedobla inusda das to maron khori asum hari ore korna kwak haibasi kwak kari ore sum ko thok lei he kwak chidi sat haira une nang lakpagi maram doi bungo das khambana ngang libadu ningkina khangdrabasu akhangba kharaduna khumlei madam oh noi madam do ai haigese mera nupi satla gaya you know
Das to makok to ngauraduna. Sorry, I can't understand your language. Ihe, ay hide sing sinang understand tawradi ay buphugi haro idro bundho. Sir, please speak in English. Ay may tay ni. English londe khangabro. Noi mayang sa ID nung sidin kadigino khangde. Nasak to na kharaga phazara made faba. Namit ne kuchu dune kibuki ne. Hey, kwak man ba? Ay ni pisi daga miteng karan salakano. Ko. Ay gini pisi daga ne miteng ga surama de ba. Ay yam chine sauni ko. Sahau man ba tiada kwak pai daga male. White color ki frituga. Das Manipur su phazana khangba natabanina. Khangba sarga na khwetawga. Oh, I know. Oh, I know. Tan jam no se sikhraba. Ai na haibaga khangba heta hale. Okay, you can go. Noi madam unaba yaba doing. Dasu khambana ngang libudu makok tu ngaurabanina. Go har kibudu da hagotlaga. Sakre das hexat kibuga thoibina. Ai na unna gesu yade nang ngang limayam do karino ba. Kaino bhap ta hodrabo. Das ko bhap ta dan sakre. Pangkre ta ko ibe mamodan thoibinang se. Ai sune kuireroi bora pai do ba. Ho ngau gesu ne. Miram sida ngobi ranu iram da yorgane gyan ta ngau gi ngobi roi be ma khamba mi ga ma to sit ponte mahaki thokpa ngang ba pangang ba misakni maron khang da banina atai gi shu amata saugi shooting mafam dani nupa amana sir तुम्हारा नाम क्या है खंबा बहुत सुंदर नाम है इबो मणिपुर की ग्रेट हीरो ने ग्रेट हीरो You are great hero of Manipur. Sigi muthi se bhab ko phase. Bhut thok tun ko se. Kya? Khangdradi sagat hanglakan. Khunam sa sa ton masul lakani. Are ambada. Nupa do tanlama le hagol la besat kre. Das amok singla e. Sir, today is so hot. Ush. Saraga ingon da hayo na noy moms na hybrid bunga. Namang sa swimming pool aso bumalay sila nito udro. What? Swimming pool? Hoy ne, swimming pool. Sara de ingon da hayab na kanaro ba? Iro juso hay ba? Madho. Da sa tulo na ngahag kumlam laga. Satkre, Thoibi na. Ho sa tingdo re halase. Nga sa ito kiwabiram lani. Mayang de shobi yung laga ngang bada. Kaino hani eh. Karang ngang dradi nangi pilam se flok sa udro. Ho yare. Kungang sumle naron iron thai mai haying ne yim thok toi do aduna shopping chatui ni film gi shooting so lore duna khambaga thoibi ga mayeng thulai khamnu su che ma pai duna mai ok na ba thulak pani adabu mo po ubuda pukmak hek nak duna yeng dina laikre kainu ise ai kawrabo I am your no kwa khamba kainu ibungo nangi dress die ai gi dress bro ise to modern Thoibi laurabni na ne nopwa khamba isu modern oidaba yaramdre aduna isu modern ole sauya de ise kuire hajom bidai pi kiba saude ise gi modern Thoibi home da kam in tawrasi akoi sister ga na shillai he asumna makoi su harau dekre Thoibi na hayeng gi loktak pat yeng luse ayam ta udriye ai na haidro naram dam gi phasaba yeng ban lor ka miram gi phasaba yengu haidna nang di kadai di kwak mayam duga ngaudra leire as sungang le he masinu pase puge hayomi o puge aduga khidi gi kautharam ge masinu pase de ba nongala ka khamba Thoibi ni do doktak yemba lai Thoibi na tabiri bro hi tongse tongsi Loktaki imai desu modern Thoibi na phajaba maheli Korean sab medi pangpu da phuningi ho isai do chuma sakpi yadro ai ge modern Thoibi sare pan bor khangdune hai modern Thoibi matang asida ai bi Kareena Phairembam gi modern Thoibi lusinjare
Wari isi pathok sikiba matamda asoi baran liyaw kiba kwai tarana pusial sauni ngakpina bana dokjari. Loinana wari isi akhoi Manipur gi leisiramba history amata boy koina karim nadun isa kiba deisade pomnamak miyam gi haktang oirabasu awa pothana bugidamak ai bina wakalna sagat chaba kalpunani masida miyamna lan ubidana bugidamak tasu nolukjari. Mathangna nungai body kaya amuk purak laksage ngasi ramakari tabiri basing bodom gi mar Malem yaina amukana kurumjari.